Good morning everyone. Mayambu ahanbada kurumjari. Masidi wari amagi matangda kogi miyoibagi punsiga mari leinaba haitare. Wari adudi ekoina karigumba matamda mafam amadagi mafam amada car thawraga chappa matamda haibi journey amma tawu matamda akoina mamangda yengaga thawi aduga marakta akoigi car manungda akoigi yawba back mirror adusu yengi back mirror aduna akoigi maningda lehobadu ulli aduga akoigi mamang yengaga akoigi destination yaunaba gari adu thawi adu karigumba kanda ekoi miyoibase akoigi mamangda haukraba pass haitare miyoiba khudimaki lei pass sina akoigi haji gari dagi back mirror ni hena khallasi aduga lemhoriba punsida akoina yauningiba panthung haitare aduduna akoina chaliba destination duni haina khallasi adu gari thoba matamda koi back mirror du sum yengaga aduda focus sum pi leiragadi gari du mamang thoba yade nuayan thoba yade adu destination yobasu wai sika chap manana koi miyoibagi punsi dasu pass haidi haukraba sing aduda focus yam piragadi tungda lakadoriba koi future sida koi concentrate toba ngamde sika chap manana koi past focus pidabida hoi back mirror duna mana mathau tariba daka tarpa matamda hatung yengba natana atopa matamda di ayamba matamda koigi mamangda front focus piraga gari thobo dumaina koigi miyoibasu haukraba pass baggage adu chat langthoame hairaga feature doina focus toba adumaina tawragadi akoi miyoibagi punsi asi successful mai pakpa haibdu oigani na khanjai masini masigi wari asi aduna wari asi loirabanina cha se muk paikhalage. Cheers. Thank you everyone.